Malim Sinba Tungna Sandok Liba COVID-19 gi Laizet Asina, Leba Kuding Maki, Hiram Kuding Makta, Achowa Zaiting Piri. Sana Kuna Pataki Hauraga Film Industry Fawada, Lentungi Hiram Singdagina, Lining Laisongi, Tabaktorum Kuding Makta, Laizet Asi Sandok Pating Nabahonabagi, Lokut Batorang Kayana, Akalva Piri. Masida Natana, Leba Kuding Maki Marakta, Ladiba, Akiba Amadi, Lena Asing Aktuk Nabahonabada, Lebak Lebaki Marakta, Tengbang Nabasui, Aduga, Muknaba Karamakaisu Uba Pangli. Piriba Zaiting Singi Marakta, Azoba Zaiting Amadi, Mahimasing Tambibaki Lamda, Tengnariba Samasyasing Asini. Atai Hiramga Mahimasingi Hiram Sigagi Marakta, Kenaba Amadi, Sok Iba Pibamsi, Hojik Hekta Ubangam Daba Asini. Aduna, Class 10 Amadi, Class 12 Ki Parikya Karamna Haidokani, Karamna Markset, Shangut Kadaki Haiba Asikaktana, Mahimasingi Mapung Paraba, Wapam Oibeyate. Malim Kona Sandok Liba Lena Laizet Manung Sida, Lairik Tamba Hek Horiba Kiezi Dagina, Postgraduate Loiba Pauba Sida, Ladiba Satra Singda, Lausing Karam Napiga Dagi Haibasicho, Achowa, Silence Ama Odi. India ki miyam ki marakta lantungi kenabalai, sel tungi, tungan patak kayada, miyoi kaya amalay. Aduna, mahimasing tambibagi matangda, sab manaba taurang amana, lebak sinbatungna, satnabaya brahibasi, achowa wahang ama oidi. Aduna, internet sizinaraga online class tauriba asi, tasyangna, lebak sina pamliba sang adu yawra brahibasi, ngasisu adumak singnaningay oidi. Malim ki oina lebak zaniromda 7 billion amadasmik taruk lom laizet asina mahimasingi lamda yaikai tingai be piri. India ki oina school satpa satragi masing asi chaurakna crore kuntarukni. Sahi amarom sida makoi mahimasing tambada kudong sataba mayoknari. Awat pakaramen khatnaba online class ki pambai sizinaba ase. Haukiba sahi asida India yauna lebak kayada hunaragasu. Internet ki kudong saba ningthina fangdaba. Smartphone lejadabana maram oiraga satra singi marakta digital divide ama thokhale matang sida ningsingba yaribasi handakta phongdokhiba Unified District Information System for Education Report 2019-20 gi matung ina survey aduna konsin kiba school lakh 15 romgi 739 haibadi school manga gi manungda maridi internet laite. Asigi matakta classroom transaction dagi online transaction tauna bahona bamatamda oja sing official sing amadi school college university singda achauba samasya kaya mayokna bagi phibam lebak khuding makta thingnari. Manipur yauna India ki lebak singda leidiba school college amadi university singda online class ki infrastructure asi matik sade. Aduna pandemic manungda tauriba online class asi tasengbadi oja singi khutta thadokpaga manari. Matang asida oja sengi online class ki experience abadi makoida leidiba facilities sing aduna satra singbu puning thogatpa amadi puning sanghanbada mapung phaba watpagi wafam mama chauna songthorei. Adugi sumatakta sahi gi tangkaki matung ina angang singi maraktadi online class ta ojana takliba adu lausin bangamdabagi wafam amasu songthoklei. Haibati online class ki pedagogy ga classroom ki pedagogy ga anigi marakta phak leibana information gap ama oja amadi satragi marakta leibagi mami amatai. Aduga higher education da mathuk taba oja amadi satragi interaction adu mapung phadabana critical thinking semgotba watpagi wa amasu chongtholei. Pandemic asi ngakthoknaba laknanaba upai ama oina lockdown amadi masiga manaba upai sing sijinabana miyambu mapan thokhandaba amadi hanagi samajgi lisat kaya lakshinba asina sadra singi punsida amadi pukning wakalda achauba sapu amapi. Aduga sapu barakta leidiba makoi gi imung manungdusu pandemic manungda khenai apamba phangdabagi pendabagi sangsu khenai. Asigumba phibamasi India yauna lebak ayambada thokpagi mawongda lei. Aduna online class ki oiba oipam thokba phibam ama leitabana tauriba exercise adugi mahi mapung phandanabagi ahianba masak oi. Parikya karamna pangthuklaga satra singna mathangi class ta kahan khinaba hotnaba changi haibabu makoigi walhoriba lawsing amade training gi saruk adu karamna menchilgadagi haibasi chu leibak asina khanthaba changi. Aduna tangkak naina mahi masing tambibagi paring asi thugairaga tangkak singdugi machang oiba chupchinna taknaba model ama samgatpa changi. Haktengnaba amadi nakoinaba mahi masing takpagi anoba upai khara samgatpa changi. Lebak asigi leigiba samajgi amadi lantungi phibam sing asi mangle thamlaga lebak asigi oiba awatpa menkhatnaba pambai sing samgatpa changi. Maikei asomda wakhan khanba changi.